mayam punomokku khuramjari aduga thoibanili couple channel na taram nausari mayam ngasigi video se ko yamna kano tawdaba kai haitare Facebook tagi puthoga adi YouTube to ina viral thadokpirakpagi matangdani ado miduda ai adu yamna sauningdeba ko ado sauningdragasu ai video sigi matangda wahei khara dang nungsiba wahaina adum ai khoigi ichininaw haidi thamjaba mayam mafamda wahei khara dang ne bako adugi wahei singda mayam tamina se haiduna video se mayam mafamda pujerakpane ado ai ngasidi yam sauduna sauraga kayum kanade haidi sauraga miyoiba haibase sauri khaigidi amanga takun makpure iebako ado kai haitare asauba haibase yamna fatte punsida haidi ingthaba tamgadabani asaubana Facebook ta khoina reels masam semba matamda haidi bad comment yamna lae ekhoise mayang mali adu mali ada mali yamna thi ba wahai wata sizinnarakpa haidi atopagi kanona jati nadi hairaktre ngangak sugumba wahai wata se do akhoi maitai khaktana aikhoida yam thina chairi yamna gan tawna haidi maki masindagi thokpada yamna tukacharaba wahai wata yamna sizinnare dugi matangda oidoibane bako ado ai khoidi ikaibani ne ko ikaijayeba dugumba wahai wata do sizinabako ado hoi sauraga sinban thonagi thokhibado khoi khanghaude adubu orgasu yam thina break phara wangangebako yamna nungaijade haitare mogi mathakta ko nungaitaba haibase isagi khun haibase hulla wanganga dina khoisu saudani adugumna aidi khoi mahumda chaithilakpa haitare moina ko khunje ekhoigi khunje mokhoina hana hulakpane bako mokhoina hana akhoigi kasase yamna hullaga wajam ngange ngangakpadui matungina akhoina aidi ima lebak to ngangubane ba ima lebak ta ngangjaba nate bako haidi moina khalina ima lebak ta manipur ngange ima lebak hullaga wangange haina khangibasini lana wakhalse amarom da pukhibadune bako ado yaragadi wakhalse lana pubigano wahaise achumbara natra karina habise munna tabiyo video sida ima lebak ta ngangjaba na chade khoi sengna haijari ima lebak tu da leiriba mihoi khara amot akai lawai thawaigi macha khara leiri nupi khangde nupa khangde ko adugi lawai macha sing tu akhoi wahai se ngangjaba ne bako ado adugumba lawai sing dunu so akhoi da yam thina chaire do chairakpagi matungina akhoi video se semjabani mayam ado dugi oiba video se akhoi ichininaw na semjagibani ise ga aiga ado ise gisu site ta thomjaramge maki YouTube hangna leibani magi YouTube channel ko aidi nganthoibi angom haidana mayam YouTube ta mayam nasu mahoda su support sanbiramo akhoi binsibiba taragadi musibidabana khara khangare bako musibida su kaide adu akhoi di achumba ngangkhibani ado kai haitare miyoiba haibase achumba ngangadi saunai haibase akhoi khangne bako ado mayam adu matangda video se ai swaida dum hapjarake video da kana bahai loi kiba video ne bako adu gi bahai loi gi video do akhoi loina hajarake kare gi video na habada akhoi se dum chamna reels ama ma semjabane bako video blog macha ama mu dum semjabada viral ohin bi gare ba adu gi viral ate kari sunate ba hadi manipur puna pan banate bako manipur gi mako jawda ba ichilina khara na akhoi se kasare hulla ga jamna ngangakpa kasagi macha singse lon khoye adudagi kaikino asamis male ki male asamis oina leiro ki male bu haibani ama bu male bu habi akhoi phanna jam ignore tawbane ko mi haibe mi se ko kyani di ignore taw thoktori ado nongmadi asawa duna khoi so haijekibane ba ko ado akhoi na ngang mase manipur puna makta ngang jabane te wakhal ta daba gyan ta daba moida ngang jabane ba ko aduga adugi khak phatta ba wahai amani tang hairubagi damakta mayam da khoi se viral ohin khibane ba ko akhoi na ohin gain ohin ban natia ba moina ngang khoi matungina khoi na reply de pibane ba ko ade kasar macha se kai tai dugo chade mayang ni bu haibani bindi na me bu haibani mangal sutra si de asi mafam gi chana bini khangba asiga moina khoi se jam muchitana jam thina ngang bi re ba ko adu bido kaisurai taba video da adugumba da katang akhoi gi maitai gi hauna bi tare ba ko ade asoba video khara thiraga viral thadokpiba afaba wahai kaya nungsiba wahai kaya thadokpirpa matamdadi adugumba video dadi viral thadokpide bako ado phare akhoina video amagi damakta viral ni ma thadokpigire akhoina si viral jatle khoise ko ado akhoi kasada ne bindi angang banamba sindur namba bagal sutra si base sigi maram diko khoi kasarom da si se haidi gaura ngina smai chatna bi haiba tare bako gaura oiba singna suguma chatna bi se mangal sutra si kaina habidi
ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯁꯥꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯌꯨꯝ ꯄꯥꯜꯂꯕꯗꯤ ꯃꯆꯥ ꯃꯋꯥ ꯂꯩꯌꯦ ꯍꯥꯏꯅ ꯇꯥꯛꯆꯕꯅꯤ ꯍꯥꯏꯗꯅ ꯑꯁꯤꯒꯤ ꯁꯤꯝꯕꯣꯜꯗ ꯊꯝꯖꯕꯅꯤ ꯁꯤꯟꯗꯨꯔ ꯕꯤꯟꯗꯤ ꯅꯝꯕ ꯃꯪꯒꯜꯁꯨꯇ꯭ꯔ ꯁꯤꯕꯁꯦ ꯑꯗꯣ ꯄꯥꯝꯗꯕ ꯀꯌꯥꯅ ꯁꯤꯕꯤꯗꯦ ꯄꯥꯝꯗꯕ ꯀꯌꯥꯅ ꯁꯤꯟꯗꯨꯔ ꯅꯝꯗꯦ ꯕꯤꯟꯗꯤ ꯅꯝꯗꯦ ꯃꯪꯒꯜꯁꯨꯇ꯭ꯔ ꯁꯤꯗꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯄꯥꯝꯃꯨꯕꯅ ꯍꯥꯏꯗꯤ इसागी अपाम है बसे अपाम तौबदबू कयाम जाना कायखरगे असिनी मैम अखोइसु हाइदि सावबगी मैना पंगांग ngang अदो मोइसु सावरि मे हाइदना अखोइदा अंगांग ओइदबा वाही वाता याम सिजनरे कईगिनो हाइदि मयामसु खंगंगवनी के ना होबो वाहीसे करीना ओइ हाबसे अदो दुमक अखोइ ओइजदबनीना अदुगी वाहीसे अतौबो मिदे सिजनरसु हाइबनेबको हाइदि अदुतसु नते मोइना अखोइगी लमसे जोहो कमेन्ट अमा लाकपदनेको लमजे कंपेयर तो हाइ नुइ कसासे लवाइ मसा नुइ कसासे ओक्तबि जामना लैरे बुजामना थिना ngangaye बखंबा द कसामा ओइबनी अखोइसु मोइगी एदि इमा लेपांग मनिपुरसे पल्लंगांग नि बोते मोइना अखोइ पल्लंगांग पनिना अखोइसु ngahak सावरुबदुना ngang bako adugi damakta ngang hubai damakta adugai viral jo oin khibane bako afaba londa mayamna akhoida duk thina chaira podugari kanam kaipta haide ba akhoina imale pang manipur palubai damakta mayamna viral higa sakibane ba asuk kuiba matamse akoina kano sina haidi irang sina hawrukpa matamdagi akoina support tawdana wa khuding akoigi youtube khangde aduga facebook khangde adum changna jengbiro YouTube tana anamba akhoi video share tawre akhoi video seme bako ado YouTube ta phangnabi gani adi kyam jamna akhoi kasargi mina hadi irang sigi matang na support tawri haibase ado dugisu mathakta cookie da bhawa akhoina lapna leiriba akhoina thina chaidana meitai bu support tawri ado adugi dugumba sigumba wahai support tawu matang na dinoina viral thadok pide aduga khadang solhi bagi da makta viral thadui ado aina hainingbadi miyoiba ama oina poklabadi ko सोइरोदबा कनाम लेतेबको आइसे सोइगनी मासु सोइगनी लोइ पुनमक सोइदोइमी लानदबा कना लेदिगे पुनमक लाली ngakतनी अदो ngakपिबा ngamद्रगा कै कानागे हाइबनीदा अखोइना आइदि कयाम जामना लानबा वाहाइ सिजना खिगे दो मोइना अखोइ कसारा हुल्ला ngakपदगी अखोइसु ngangखिबनी मीना हौरक्तना अखोइ हेता ngangबा याबा मयामना दिको हाइबा मियोइ सिंगदुना अखोइगी भिडियो खंगदे रील दा खंगदे ngangko matamda तारिबा व्यूअर्स म्यामदा कदौ लैगेबा अदो matamदुगदि मयाम चंगना शेयर तौ खोना तौयाबा सिनी मैम अखोइगी आइदि भाइरल चटखिबगी मतंगदा ओइजरिबा वीडियो से असिनी मयामसु उबिरेदना अदो करी सोइदे हाइबदो मयामसु दुम हाइबिरो दो यारिखैगिदि मैतै ओइरगदि मैतैना वाहै अथिबा सिजनरकनु मैतै असेंगबा ओइरगदि अदो कुकीसिंगना जहांग ngakpodo अखोइ मवा लौदे मवा सुौ लौदे अदुगने अमनने हुई हाइबा हुइथि जाबा चेंगबरा हुरानबा कैनोदो पीटी मार्विन हुइदो हुई लमजा सारा मपा मसक खंगदबा मामा तना पोकलकपा मपा कनानो मसक खंगदबा हुइदो अदुनने आइगी वीडियो खुदिंगे कमेंट तौरे मासे जाम साथिनी काय खंगदे मसा भाइरल चटनबा मासु होनाजरी जाम कन्ना वाना जाम होनाजरी मसा भाइरल चटनबगी दमकता यामना मासे भाइरल चटनिंग हाइतारेबको चुमना लैदो मा लैनिंगदेबा मासु को अदो हाइदि माइसु मतम दौसले हाइबसे कावरा मारे नंग नंगी नसादो हाना येंखोने चुम फिरान चादबा हुई नंगुने नसक्तो हाना येंगोने माहिंग इका कारादना कोलिंग काबदो अइगोंदो कोलिंग काय हाइबा नत्रो कोलिंग दि नंगनि कारिदो दुम येंगो कोलिंग दो नसा कारि मैदना साना दुम खंगोबा नम्माइनि न माहिंग अता नम्माइ को तीन छिचनगेने खोइसो नंग त्रो तीन छिटपा हिचे थुई तीन छिटने नंग गुममत्रा खोइ तीन छिटपा हिटब्रो खोइ तीन छिटपा हिटब्रो सकता से ngaरी अलोबो माले रे दुगनिने हुइनेसु चानिंगदबा ngaरीदो लौरा काथोखिबा ngaरीदो अदुदुनि कारुम मन ngaरी अलोबो सकतासिगा मसादी इजेंग जेंगदन मी नोंनागा सारिने हुरानबसिदि हुरानबे चेंगबरा हुरानबा सिनि मैम अदो ngasiगि सारि सुम लोइसनजरगे बाय बाय।